Mahairoi Lintoi Ngambi amasung Hemanjitna Laikhidabagi Tekchak Pumnamak Manipur Laingak Central Laingak Amadi Kuki CSO Singna Pugadabani Haina Thawai Miralna Fongdoraki Mahairoi Lintoi Ngambi amasung Hemanjitna Hatkiba Amadi Hauzik Lamdamasida Thokliba Irang asiga mari lainana ngasi Singzamai Vagyavati Laikai Kongba Rota Leiba Thawai Miralgi Office Paugi Mipam ama pangthokrai Paugi Mipam aduda Thawai Miral Women Wing gi Combinat TI Suzatana Hai Mahairoi Lintoi Ngambi amasung Hemanjit Mihatki KCVI na Paire tabadagi case asigi update khangnaba Thawai Miral gi thomi sing tha asigi kuntarukta Imphal da leiba CVI office ta satki maduda case asi Imphal gi CVI da mari lainade case asidi center dagi tharakpa CVI gi team na paibani hairaki masigi matungda Imphal West District ke SP ga unaduna case asigi update khangnaba center na tharakpa CVI gi team ga unagi haina taksinki Maduda Mahangna case asi Mahaki Khuta leite matak thongba official da tanaba changi haina khangalakpadagi security advisor Kuldip Singh ga amu unaki maduda su CBI gi team ga unabagi permission asi mahakna piba ngamde hairaki amaromda ngarang ya school maikeida changsin kiba khongjangda security force na sathakiba kaihenba thawong adu yaba ngamloi thawong asigi matangda laingakna numit khumni gi manungda chapchaba action lokhalakadabani karigumba chapchaba action athubada lokhalak trabade Hena kanba irang ama oirakani haina mahangna makha taki ado icha adigi leikidabagi responsibility se makhoida thomaga haliba angang ani duty gi daite natteba masi punamak se kanana lawgadage haiba matamda khoigi Manipur government governor of Manipur Indian Laingak ko India government amasung loina na all CSO of Kuki Makoi puna maki responsibility neba. Ya school gi akoi gi chinga kham lai ta gi na phongdo phamdu da icha kharana madu video da su oira urabani loi mana icha khara nupam cha singduna nupam cha do thangat na bu hona jabane ba ambulance to da hap to gi honari neba adu ga Assam regiment adu gi team du na chenjala ga icha singdu fu ni haidana imung bokta na changbu do madu udabra haban da madu di chap chaba action lokhot pa ya ba thodok neba Adu lokuta kele ambulance ne ba thari do gari do lanai pass ne gari ne te madu ambulance du da patient hapa ga icha sin du na du mateng pangi ba pot du da moi da chenjal aga thomaga phu ne na ta na ba ko tan ta ne imung do u tawri bu du madu thabak do thokri hai ga ba madu mata action lowroi da ba madu thuna lobiyu lobi da ba taraga di hena Choba irang ama oirakani haba se mama oiba singdagi tamogi mafamda sarkai mafamda chap chaba phirep tum lodi bauti akhoi yam china nungai jara dusu exactly numi humni bauki manungda logadamni husik lai riba central force natani madu adu thuna action lobiyo lodaba taragadi hena nungai taba thodok ma masu hena tholokani Paugi mifam aduda Thawai Miral gi media coordinator KS Mochana hai Hauzik lamdamasida thokliba irang asida Manipur gi ima sing asuki matik ware irang asi loishinabagi chap chaba khongthang ama lokhatbagi makut tongan balalong kya silak labra haibasi wahang ama oirakli thokliba irang asida laingak pairiba singna lingjal manana punsin aduna miyam gi awaba se kokhanbiyu leibak miyam ga loinana achumba arepa amadi aroiba firef ama laingak na lauthopiyu haina mahangna makha taki Chokri kolaga laibagi matam natre khalli cabinet paibi singsu makok thongba singda support pibagi matam oire khalli Delhi da khara lotpa maram nam da khara lehoba china lingjen manada bagi thokdok tu prithvi gi sabak phak ngai akhoi sandokpa haiba sumuk chu akhoi pamde maram aduna lengak paibi liba ipi pa oibi liba ga sig lengak mapuna lingjen manana muktang punjana biraga imalebak iramda Manipur sida leiriba misam miam praja singi awaba se amuktang kohan biu tasengna mama oibi sing kham thengna ware makhoi hingnana bagi damak da lanjena ba amati relief camp da leiriba singi karam ani hingi ba haibadu akhoi madugi wakhal phawa changba ngamdre hojik lansina loirak pamada akhoi chaninga leitaba gi awaba mamu akhoi soidan mak thengnara agani aduguma matamgi awaba matam adu khuntak lansira balam da mama oidana bagi damak tanga sig lenga mapuna pukning singsin biu